Indo-Naga peace talk public discourse Chatharakpada Khurou Thangle ZUF ka IM ga Akanba Maongda Khut Thoknakhre dampi singsang gi singkhong da ge khuchu khulai sing fagat khre sahi kaya lisang sina Chatharakliba NSN IM amasung India lenga ki Indo-Naga peace talk sogat laduna masigi waroisin atuba matamda purakna bagidamak taksin ba public discoursing pangthok ba horakpada Khurou Thanglak Jeliangrong United Front ZUF Jensui faction ga NSN IM gi kadar singagi marakta Akanba Maongda Khut Thoknakhre Thokdok asi ngarang ayuk angan ba pung 3 minute kunthra rom tarakpadagi hauraga ayuk pung 9 helakpa faubada None district ki Khokpum police station na kwaliba Thanga Longjang khulgi mapam khara da thoki banai khul asigi khunja sing na phongdorokpada mapam asida khusu khulai matiksa na paiba ZUF Jensui amasung NSN IM gi kadar sing khangawdana thengai na rakpadagi nakal ani gi marakta Akanba Maongda Khut Thoknakhibani haire nakal ani gi kadar singna Thanga Longjang khul asigi tongan ba mafam singda amana amagi mayokta position lawna duna ayuk pung 9 helakpa faubada Khut Thoknakhe thokdok asida nakal ani gi marakta misi mina yaubagi paudi phangba ngamkhide adum oinamak Khut Thoknapha manak nakna leikhiba khul asigi khunja singi yumgi faklang sing yauna thongnawna chingba singde nongmai maru singna panbadage akai atoi thoki haire khulai paiba masel Akanba Maongda Khut Thoknarakpagi pau tabadage State amasung Central Force ki combined team amana mafam asi tamna changsinbadage thokdok thokpham da leiramkhiba underground khutpu anima ki miyoi sing Khut Thoknaramkhiba mafam sing thadokna duna maikai fangna chena khi haire maram asina combined force ki maikai dage Khut Thoknakhiba khulai paiba sing amatta phaba punba ngamaudre haire